आकाशवाणी इम्फाल लांथोक्सरी पाउगी सक्तम सक्तम मसिदा राज्यसिदा कोविड-19 दगी गाक्थोंनबा पुन्ना होनमिनेसि हाइबा हक्सेल मंत्री की अपील लालुलुपसिंगना हिंसा थादोक्तुना महौसागी इसेलदा हलकनबा सरकार गा वरी सानसि हाइबा मुख्यमंत्री की वाफम स्कूल अमदी हायर एजुकेशन के थौसिल लिसिंग अनि कुन केंद्र की मंत्री मंडलना अयाबा पीखिबा अमसुंग कुमसी चही की क्लास 12 परीक्षा निपान सुब मफम कनबा ngमखिबा ट्विन मसिन मनाउगा उनबा राज्यसिदा कोविड-19 सिखिबा मिगी मसिंग हौजिक फावबदा पुन्ना तरुक सुरे इहान हानबो ओइना इम्फाल की रिम्सता लायंगदुना लाखिबा कोविड-19 पॉजिटिव ओइबा अनाबा मियोय अमा युमजगेसो नुमिता लेखिदबनी राज्यसिदा हौजिक ओइरिबा कोविड-19 की फिबम मसि यंगलगा मियामना सेक्शनल लैनबा राज्य की हक्सेल मंत्री एल जयंत कुमार अपील तौरी युमजगेसो नुमिता पीखिबा पाउजेलदा श्री जयंत कुमार हाई हिरम मसिदा मियामना मतेंग पांगद्रबदी सरकार खक्तना लाइसद असि लाक्सिनबा ngमलोय हौजिक मुक्से अखोय मणिपुरदा मरुइना मणिपुरदा फोकस तौजरगा कोई कोविड-19 ना हाइबा मखल की कोरोना वायरस से थेंगनबगी याम अतनबा लांजंग अमा कोई कन्ना थेंगनरी बाइब टाइम आइना मयाम ते रिक्वेस्ट तौजिन मसे अखोयना नांगे हाइजना लाकपा रिक्वेस्ट तौजर लाकपा मयाम से इनबेदना लाकपा मखल पोसे मोंग तान फुल्ली अमुक हेन कन्ना मतो इंडियो हाना हाइबगी मते रिक्वेस्ट मतौजिन मरमदे लाइफ पुंसी ना हाइबसे इट इज सो इंपोर्टेंट सांदिल जिला की मनुंग हजिर मफम लेब खोंगताल खुलदा लालुलुपसिंग युमजगेसो नुमिता लंदारकपदा मरी सुबा असम राइफल्स की मियोय अहुम सीखी मंगाना अशोकपन नंखी एम्बुस अदुदा लेखिद्रबा असम राइफल्स की जवान अहुमदा इकाई खुमनबु उत्पगी थोरम अमा इम्फाल एयरपोर्ट इराय नुमिता पांगथोखी थोरम अदुदा सरू याखिबा मुख्यमंत्री नोंथोम बिरेन हाई लालुलुपसिंग हिंसा थादोक्तुना राजनीति की ओइबो वारोइसिन पुरकनबा होनबगी मतम ओइरे Government will not be a silent spectator anymore. We definitely hunt them down and we'll book as per the law. And I want also appeal to them to leave the hostilities, to leave the weapons and come out for a political solution. Kakting dagi magi ni hori bangang masani sine peace in the film we game no idea. Sugumba terrorist related insurgency related matters in the Shiva Kopo or Posip state government amagi dam to so scheme mama laibini adu scheme nugi makhada amuk nang kebni na khanaraga he namagi families in the maintain parno rehabilitate tomna ba ke dogde ke have the kebni meeting hoga. Definitely we will help the families of the victims. लेबाग असिकी स्कूल अमदी हायर एजुकेशन की थौसल चाउना अवनब पुरकदबा नेशनल एजुकेशन पॉलिसी लिसिंग अनि कुन केंद्र की मंत्री मंडलना युमजगेसो नुमिता अयाबा पीखरे थौसल असिकी मतंगदा पौमिसिंगदा वांगांगबदा शिक्षा मंत्री थोकसोम राधेश्यामना हाई थौसल असी राज्यसिदा मपुंग फाना चनरगलबा मतमदा शिक्षा की लमदा चाउना अवनब पुरकपा ngamlagani इम्फाल की बाबूपरादा लेबा SSA की ऑफिस दा पांगथोखिबा पाउगी मिफम अदुदा मंत्री ना हाई सही कुंथ्रा मरी की मतुंगदा नौना पुथोरगलिबा थौसिल असना राज्य की स्कूल अमसुंग हायर एजुकेशन चाकोलहनबदा अचौबा कानबा पीरगनी सेंट्रल गवर्नमेंट यूनियन कैबिनेट ना याम मरु ओइबा सिंथानिंगाई ओइबा अदुवा डॉक्यूमेंट तमा नेशनल एजुकेशन पॉलिसी आफ्टर 34 इयर्स सही कुंथ्रा मरी की मतुंगदा यामना अफबा पॉलिसी अमा एजुकेशन दा अदुमा पॉलिसी अमा एप्रूव तौखिबा हाइरिबा डॉक्यूमेंट नेशनल एजुकेशन पॉलिसी जाति की ओइबा एजुकेशन की पॉलिसी 2020 हाइरिबा सी अखोई मणिपुर स्टेट नसु गवर्नमेंट की साइड ते अखोई तराम ना ओक्चै अदुगा मसी फुल स्पिरिट अखोई इंप्लीमेंट तौनबा चौबा होम पुरनबीदमक्ता इंप्लीमेंट तौनबा सेम साधन लेरि सोय इंप्लीमेंट तौजगनी हैना कोई प्रजा मयामना थमजगे काउंसिल ऑफ हायर सेकेंडरी एजुकेशन मणिपुर लौबा हायर सेकेंडरी एग्जामिनेशन लिसिंग अनि कुनगी हंदक पांगथोकिबा क्लास 12 की आर्ट्स स्ट्रीम की फोल्दा इमानुएल इंग्लिश एकाडमी यांगंग पोपी की महिरोई मसिन मनाव अनि फाइबोक नोंमाइथेम पारिहन मैतै अमसुंग नोंमाइथेम पारितोन मितैना पुन्ना निपान सुब पोजीशन फंखी इम्फाल ईस्ट की सेक्टा अवांग लेकाई दिगी नोंमाइथेम खंबा अमसुंग नोंमाइथेम ओंबी इबेसौबी लेमगी मसानुपा पारिहन्ना असुमना फोंथोकली माना आपुसे ताना मोहनबदा एडवांस कोचिंग सेंटर ना मपानदा लैबा अदुदा कोई कोचिंग तौरे था हुमरी अमु अदुगी मथुंदा युमदा अदुम होनरे युमदा नुतीगी सुंतली कांदा पाबजी चौना पुंग मरी मुक अदुम पारे अदुगा सुंचतब कांदना हेना पुंग 7-9 मुक्ति अदुम पारे अदुगा पैखाजे थानबा होनरे अदुगा एडवांस की कोचिंग सेंटर दु टेस्ट का आमदु मोक टेस्ट कुमदी यामना जथरे अदुनसु यामना कानगी
ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯇ꯭ꯌꯨꯁꯟ ꯀꯣꯆꯤꯡ ꯇꯧꯕꯗꯤ ꯀꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯀꯣꯆꯤꯡ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯋꯥꯈꯜ ꯂꯧꯁꯤꯡꯁꯨ ꯍꯦꯟꯅ ꯄꯤ ꯑꯗꯨꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯣꯆꯤꯡꯒꯤꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯊꯦꯡꯅꯕꯁꯤꯅ ꯑꯩꯈꯣꯏꯗꯁꯨ ꯂꯥꯏꯔꯤꯛ ꯍꯦꯟꯅ ꯄꯥꯅꯤꯡꯕ ꯍꯥꯏꯕꯗꯤ ꯃꯣꯏꯒ ꯍꯦꯟꯅꯕ ꯇꯥꯟꯅꯅꯤꯡꯕ ꯆꯥꯡꯗꯝꯅꯤꯡꯕꯗꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯦꯟꯅ ꯂꯥꯏꯔꯤꯛꯁꯦ ꯍꯦꯟꯅ ꯄꯥꯅꯤꯡꯕꯗꯤ ꯄꯣꯛꯍꯜꯂꯦ ꯑꯗꯨꯗꯒꯤ ꯑꯣꯖꯥꯁꯤꯡꯗꯒꯤꯁꯨ ꯈꯪꯗꯕ ꯁ꯭ꯀꯨꯜꯗ ꯈꯪꯗ꯭ꯔꯁꯨ ꯀꯣꯆꯤꯡꯗꯁꯨ ꯑꯗꯨꯝ ꯅꯩꯅꯕ ꯃꯇꯝ ꯐꯪꯉꯦ ꯑꯗꯨꯒ ꯀꯣꯆꯤꯡꯗꯁꯨ ꯁ꯭ꯀꯨꯜꯗꯁꯨ ꯇꯝꯕꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏꯗꯗꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯞꯀꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯣꯆꯤꯡ ꯇꯧꯗꯗꯤ ꯄꯣꯖꯤꯁꯟ ꯂꯦꯞꯄ ꯉꯝꯃꯣꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯁꯥꯇ꯭ꯔꯒꯤ ꯃꯈꯥꯗ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯀꯟꯅ ꯃꯁꯥꯅ ꯀꯟꯅ ꯂꯥꯏꯔꯤꯛ ꯄꯥꯖꯔꯗꯤ ꯀꯣꯆꯤꯡ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯄꯣꯖꯤꯁꯟ ꯌꯥꯎꯕ ꯉꯝꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯟꯖꯩ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯀꯩꯀꯥ ꯇꯧꯕ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯁꯥꯇ꯭ꯔꯁꯤꯡꯗꯗꯤ ꯌꯥꯝꯅ ꯑꯀꯥꯏꯕ ꯄꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯗ ꯇꯥꯛꯀꯗꯕ ꯁꯦꯂꯦꯕꯁ ꯀꯌꯥꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯄꯔꯤꯈꯥꯒꯨꯝꯕ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥꯅ ꯇꯥꯛꯂꯛꯀꯗꯕꯁꯤꯡꯗꯨ ꯑꯗꯨꯁꯨ ꯌꯨꯝꯗꯁꯨ ꯄꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯕꯟꯒꯨꯝꯕ ꯕ꯭ꯂꯣꯀꯦꯠꯒꯨꯝꯕ ꯑꯁꯤꯅ ꯁꯨꯇꯤ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯅ ꯍꯧꯖꯤꯛ COVID-19 ꯇꯧꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯅꯗꯤ ꯁꯥꯇ꯭ꯔꯁꯤꯡꯗꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯁ꯭ꯀꯨꯜ ꯆꯠꯀꯗꯕ ꯑꯗꯨꯗꯒꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃ ꯃꯍꯩ ꯇꯝꯕ ꯐꯪꯗꯕꯁꯨ ꯌꯥꯎꯔꯤ ꯃꯈꯥ ꯇꯥꯕ ꯃꯍꯩꯁꯦ ꯍꯥꯟꯅꯗꯤ ꯃꯄꯥꯟ ꯂꯝꯗ ꯇꯧꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯂꯥꯏꯅꯥ COVID-19ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯃꯈꯥ ꯇꯝꯊꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ DMꯗ ꯇꯝꯃꯒ ꯃꯈꯥ ꯇꯝꯊꯔꯒ ꯑꯗꯨꯒ ꯃꯇꯨꯡꯗ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯝꯁꯦ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯈꯜꯂꯤ ꯅꯤꯄꯥꯟ ꯁꯨꯕ ꯄꯣꯖꯤꯁꯟ ꯄꯨꯟꯅ ꯐꯪꯃꯤꯟꯅꯈꯤꯕ ꯐꯥꯏꯕꯣꯛ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯇꯣꯝꯕ ꯄꯥꯔꯤꯇꯣꯟꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯁꯦꯁꯟ ꯍꯧꯔꯀꯥꯟꯗ ꯑꯦꯗꯚꯥꯟꯁ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯃꯄꯥꯟꯗ ꯀꯣꯆꯤꯡ ꯇꯧꯕ ꯍꯧꯔꯦ ꯊꯥ 3-4 ꯑꯗꯨꯗ ꯔꯦꯟꯇ ꯂꯩꯔꯒ ꯑꯗꯨ ꯀꯣꯆꯤꯡ ꯇꯧꯔꯦ ꯑꯗꯨ ꯈꯨꯟ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯂꯥꯏꯔꯤꯛꯁꯦ ꯄꯨꯡ 3-4 ꯑꯗꯨꯃꯥꯏꯅ ꯄꯥꯏ ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯦ ꯀꯌా ꯐꯪꯒꯅꯤ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯄꯨꯡ 8-9 ꯑꯗꯥꯏ ꯃꯇꯝꯗꯣ ꯂꯥꯏꯔꯤꯛ ꯁꯨꯝ ꯄꯥꯔꯦ ꯑꯗꯨ ꯈꯔ ꯁꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤꯅ ꯈꯔ ꯋꯥꯕꯁꯨ ꯌꯥꯎꯋꯤ ꯑꯗꯩ ꯋꯥꯔꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯤꯗꯤ ꯍꯌꯦꯡ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯐꯅꯕꯅꯤ ꯈꯜꯂꯒ ꯑꯗꯨꯝ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯄꯥꯕ ꯍꯣꯠꯅꯔꯤ ꯀꯣꯆꯤꯡ ꯌꯥꯎꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩ ꯀꯥꯟꯅꯗꯕꯁꯨ ꯂꯩ ꯑꯗꯣ ꯀꯥꯟꯅꯕꯗꯣ ꯂꯧꯔꯗꯤ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯗ ꯌꯥꯝ ꯀꯥꯟꯅꯩ ꯑꯗꯩ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯕꯗ ꯍꯧꯖꯤक COVID-19ꯒꯤ ꯐꯤꯕꯝꯁꯦ ꯌꯦꯡꯉꯒ ꯃꯄꯥꯟ ꯂꯝ ꯗꯤꯜꯂꯤꯗ ꯌꯥꯔꯒꯅ ꯗꯤꯜꯂꯤꯗ ꯇꯧꯒꯅꯤ ꯈꯜꯂꯤ ꯑꯗꯣ ꯌꯥꯗ꯭ꯔꯒꯅ ꯃꯅꯤꯄꯨꯔ DM ꯀꯣꯂꯦꯖꯇ ꯇꯧꯒꯅꯤ ꯇꯨꯡꯗ ꯑꯩ UPSC ꯑꯦꯛꯖꯥꯝ ꯊꯥꯔꯒ IAS ꯑꯣꯏꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯨꯡꯗ ꯍꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ COVID-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯀꯥꯗꯕ ꯈꯣꯠꯇꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯨ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯂꯩꯔꯒ ꯑꯣꯖꯥꯁꯤꯡꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯑꯗꯨꯝ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯊꯋꯥꯏ ꯆꯪꯅ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯄꯥꯟꯅꯕ ꯄꯟꯊꯨꯡꯗꯣ ꯐꯪꯅꯕ ꯀꯟꯅ ꯍꯣꯠꯅꯔꯒ ꯄꯟꯊꯨꯡꯗꯣ ꯐꯪꯉꯒ ꯁꯃꯥꯖꯀꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯃꯤ ꯑꯃ ꯑꯣꯏꯌꯣ ꯍꯥꯏꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ ꯄꯥꯎ ꯀꯥꯡꯕꯨꯅ ꯄꯨꯊꯣꯛꯄ ꯆꯌꯣꯜꯒꯤ ꯄꯥꯎꯒꯤ ꯁꯛꯇꯝ ꯂꯣꯏꯖꯔꯦ ꯑꯏꯕ ꯑꯃꯁꯨꯡ ꯄꯨꯊꯣꯛꯄ ꯊꯣꯛꯆꯣꯝ ꯖꯣꯒꯦꯟꯗ꯭ꯔꯖꯤꯠ ꯂꯤꯖꯈꯤꯕ ꯃꯥꯏꯕꯝ ꯗꯤꯖꯃꯅꯤ